Manipur ki Irang ase thok-hanbada Achouba Khut Yaoriba Kuki Zo MLA tara ase Disqualify Toubiyu Haina RPI Athawale ki National Secretary Maheshwar Thounaojam na Parliamentary Affairs ki Union Minister Kiran Rijiju da memorandum ama pishinkhre. New Delhi ki Krishnan Mark laiba Union Minister Kiran Rijiju ki official residence da Maheshwar Thounaojam na memorandum pishin bachatpa aduda Social Justice and Empowerment ki Union Minister Ramdas B Athawale susar yakhe. Unaba aduda kuki khulai paiba singna chathariba terrorist ki thawong sing asigi mathakta akanba action laukhatpiyu amade makhoi bu kankhatliba Kuki Zo MLA tara ase athubada disqualify toubiyu haina Taksinkhre. Union Minister Kiran Rijiju da memorandum pishilamlaba matung Maheshwar Thounaojam na hai jiri bamdagi micham taruk faduna pukhraga mihatina hatokpikiba adu kuki singna laman khumbani haina Saikot asigi MLA Paulinan Haukipna fongdokkiba lekre. Churachandpur ACG MLA LM Khoktenaso CRPF na hat kiba kuki khulai paibatara ka mathoi adu athobani haina fongdo khibagi chap chaba khudam changdam leide. Legislature signa terrorism ki thawong sing sagot pagi chap chaba khudam changdam leirapani na Kuki Zo MLA tara ase disqualify tawduna akan action lakhotpiyu haina Union Minister Kiran Rijiju da taksinlamde. Nakal amarom da Manipur ki issue ase agamba thak tokonaduna mari lainaba authority ki nakong yawhanbage tangai fadaba ama leide. Mari lainaba authority singna issue asigi matangda mayek singna khanglamdaba kaya adu khanghanduna Irang asigi waroshin ama puraknaba honaba yamna mathau tai hainasu mahangna makha tana fongdokhe. Intervene tawrakanda speaker da instruct tawbiraga with speaker da hairaga instruct tawrakanda igi MLA tara si terrorism da support tawre positive proof yauna leirabani aduna si thengda dabida thengdaba leitana Kuki MLA tara se disqualify tawbiro aduga huziki proof leiraba MLA sing dusu makoi book tawbiro si action lakhotbiro haibedo haizarami masida mahangna home minister da yam thuna akoi gi si pawti tamjage haibebi di haibiri aduna huzik akoi gi site gi di angam akoi gi site gi asem achumba leiriba se concern deiba authority duda uraga su udaba sari bana traga akoi urabde hairoga su akoi na changjala thillaga tak mathau tare aduna sida rastiti khaidok tabida amma na oigera kamcham khonaraga kuki terrorist ki mayo da bichang prasasira ibasida si mayo ki changchalaga amma toina changchalaga leiriba phattarba singse am toina muthatlaga tangdu leitaba santi leiba Manipur mu oina bo honami narsi adu matungda ras din tongingba amma na huningba adu manungdo family gi manungi wali to kona tongminasi akwa hambadana leiriba yeknaba leiriba planning tawriba Manipur tugaina tawriba myam se hanam tang marufung muthatkise habse han haizani